ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯅꯤ ꯀꯧꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 4ꯅꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ꯫ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯒ ꯂꯩꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯕꯕꯥꯅ ꯉꯥ ꯐꯥꯔꯝ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯇꯝꯂꯤꯉꯩ ꯏꯃꯥꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯏꯕꯣꯛꯅꯁꯨ ꯊꯤꯅ ꯏꯃꯥꯁꯦ ꯇꯧꯕꯤ꯫ ꯏꯅꯦ ꯑꯅꯤꯅꯁꯨ ꯏꯃꯥꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯅ ꯅꯣꯡꯃꯇ ꯉꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯑꯗꯣ ꯏꯃꯥꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ꯫ ꯃꯇꯣꯝꯇ ꯀꯞꯅꯤꯡꯕ, ꯅꯣꯛꯅꯤꯡꯕ, ꯉꯥꯡꯅꯤꯡꯕ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗꯨꯅ ꯃꯇꯝꯗꯤ ꯉꯥꯏꯌꯨ ꯌꯥꯗꯦ꯫ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯕꯕꯥꯁꯨ ꯌꯨ ꯇꯣꯏꯅ ꯑꯗꯨꯃꯛ ꯊꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯤ꯫ ꯏꯕꯣꯛꯅꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏ, ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ꯫ ꯃꯆꯥꯁꯤꯡꯁꯦ ꯊꯔꯣꯏ ꯑꯍꯥꯝꯕ ꯉꯥꯛꯇ ꯍꯥꯏꯗꯨꯅ꯫ ꯏꯕꯣꯛꯁꯦ ꯑꯩꯈꯣꯏꯗꯁꯨ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯀꯌꯥ ꯐꯖꯗꯦ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄ, ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯋꯥꯠꯄꯗꯤ ꯌꯥꯝꯃꯤ: ꯐꯤꯔꯣꯟ, ꯄꯦꯟꯁꯤꯜ, ꯄꯦꯟꯅꯆꯤꯡꯕ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯉꯤ꯫ ꯑꯗꯨ ꯃꯣꯏꯅ ꯈꯪꯕꯤꯗꯦ꯫ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯔꯨꯏ, ꯊꯤꯅ ꯉꯥꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯌꯥꯝ ꯀꯞꯄꯦ꯫ ꯏꯃꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯕꯕꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ, ꯏꯅꯥꯎꯅꯨꯄꯤꯁꯤꯡꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯨꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ꯫ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯜꯂꯦ, ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯗꯤ ꯈꯪꯒꯗꯕꯅꯤ, ꯏꯃꯥ ꯕꯕꯥ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯊꯟꯇ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯑꯩ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯖꯩ꯫ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯅ ꯑꯩ ꯀꯣꯂꯦꯖꯀꯤ ꯑꯣꯏꯖꯩ꯫ ꯕꯕꯥꯗ ꯀꯔꯤ ꯑꯃꯠꯇ ꯃꯇꯦꯡ ꯂꯧꯖꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯂꯩꯔꯛꯈꯤ꯫ ꯁꯦꯚꯤꯡ ꯈꯔ ꯇꯧꯖꯕ ꯉꯝꯈꯤ꯫ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯃꯦꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯀꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ, ꯍꯥꯏꯕꯗꯤ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯁꯦꯟꯅꯕꯤꯕ, ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯤꯕ ꯄꯨꯝꯅꯃꯛꯇꯣ ꯐꯪꯂꯛꯇ꯭ꯔꯦ꯫ ꯃꯤꯒꯤ ꯃꯃꯥꯅ ꯇꯧꯕ ꯎꯔꯒ ꯑꯩꯅ ꯀꯜꯂꯛꯆꯔꯤ, ꯏꯇꯣꯝꯇ ꯀꯞꯆꯩ꯫ ꯃꯌꯥꯝ, ꯏꯃꯥꯁꯦ ꯐꯠꯇꯕꯒꯤ ꯍꯥꯏꯖꯕ ꯅꯠꯇꯦ꯫ ꯃꯥ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯅꯥꯕꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯑꯁꯨꯛ ꯋꯥꯔꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ, ꯈꯨꯔꯥꯏꯗꯒꯤ ꯔꯟꯖꯟ ꯀꯧꯕ ꯑꯃ ꯊꯦꯡꯅꯔꯨꯏ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯏ꯫ ꯃꯣꯏꯒꯤ ꯃꯃꯥꯒꯁꯨ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯩ꯫ ꯃꯥꯅ ꯆꯦꯜꯂꯛꯑꯣꯒ ꯌꯥꯝꯅ ꯍꯥꯏ꯫ ꯑꯗꯨꯒꯗꯤ ꯔꯟꯖꯟꯗꯣ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯑꯣꯏꯔꯝꯃꯦ꯫ ꯁꯦꯟꯇꯔꯗꯒ ꯌꯥꯝꯅ ꯂꯩꯕ, ꯃꯆꯥꯗꯣ ꯉꯥꯎꯁꯤꯟꯅꯕꯒꯤ ꯆꯦꯜꯂꯛꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯃꯦ꯫ ꯍꯥꯏꯅꯕ ꯂꯩ, ꯃꯆꯥ ꯉꯥꯎꯁꯤꯟꯅꯕꯁꯤꯡꯁꯦ ꯅꯨꯄꯤ ꯊꯤꯔꯒ ꯐꯩ ꯍꯥꯏꯅ꯫ ꯑꯗꯣ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯅꯤꯁꯥ ꯆꯥꯕ꯭ꯔꯥ, ꯆꯥꯔꯗꯤ ꯆꯥꯒꯅꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯥꯗꯦꯅ ꯍꯥꯏ, ꯑꯣꯏꯗꯕ ꯉꯥꯡꯉꯤ꯫ ꯃꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯦ, ꯃꯆꯥꯗꯣ ꯅꯤꯁꯥ ꯌꯥꯝ ꯆꯥꯏ꯫ ꯃꯌꯥꯝ, ꯃꯥꯅꯗꯤ ꯑꯩꯁꯦ ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯩ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯁꯥꯡꯅ ꯊꯥꯏ꯫ ꯑꯩꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯁꯨ ꯑꯩꯅ ꯑꯍꯟ꯫ ꯑꯩ ꯂꯧꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯆꯥꯕ ꯅꯪꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ? ꯑꯩ ꯂꯥꯞꯊꯣꯛꯑꯒꯦ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯦ꯫ ꯄꯥꯎꯁꯨ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯥꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯥꯁꯨ ꯃꯤꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯕ ꯄꯥꯝꯗ꯭ꯔꯦ ꯈꯟꯗꯨꯅ
ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯊꯣꯛꯄ ꯇꯝꯈꯤ꯫ ꯃꯌꯥꯝ, ꯑꯩꯅ 11 ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯈꯤꯕ ꯃꯇꯝ, ꯑꯩꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯗꯧꯕ, ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯀꯅꯥꯁꯨ ꯂꯩꯕꯤꯈꯤꯗꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ꯫ ꯏꯅꯦ ꯑꯅꯤꯗꯣ ꯑꯃꯅ ꯍꯜꯂꯛꯑꯒ ꯂꯩꯕꯅꯤ, ꯑꯃꯅ ꯐꯥꯝꯒ ꯊꯪꯅꯅ ꯂꯩꯕꯅꯤ꯫ ꯏꯅꯦ ꯌꯥꯏꯃꯅ ꯅꯣꯡꯃ ꯃꯣꯏꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯂꯩꯔꯝꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯨꯊꯣꯔꯛꯑꯣ, ꯍꯨꯔꯥꯟꯕꯤ, ꯄꯩꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏ꯫ ꯑꯩꯅ ꯂꯧꯗꯦꯅ ꯍꯥꯏ, ꯑꯗꯨꯁꯨ ꯌꯥꯗꯦ, ꯄꯨꯊꯣꯔꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏ꯫ ꯏꯃꯥꯗ ꯐꯨꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯅꯦꯗ ꯈꯨꯠ ꯊꯥꯏ꯫ ꯏꯃꯥꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯟꯕ, ꯂꯧꯗꯕ ꯄꯣꯠꯇ ꯂꯧꯏ ꯍꯥꯏꯕ, ꯀꯅꯥꯅꯁꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯒꯦ? ꯇꯧꯗꯕ ꯄꯣꯠꯇ ꯇꯧꯋꯦ ꯍꯥꯏꯔꯒ ꯐꯨꯕ ꯆꯩꯕ ꯑꯩꯈꯣꯏꯗ ꯈꯛꯇ ꯅꯠꯇꯅ ꯏꯃꯥ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯁꯦ ꯃꯁꯤꯗꯁꯨ ꯃꯣꯏꯅ ꯃꯣꯏꯒꯤ ꯃꯃꯥ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯋꯥꯈꯟ ꯇꯥꯗꯕꯤꯗꯣ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯕꯕꯥ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯣ ꯀꯧꯏ, ꯕꯕꯥ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣꯅ꯫ ꯑꯗꯨꯗꯒꯤ ꯕꯕꯥꯅ ꯕꯕꯥ ꯂꯥꯛꯑꯒꯦ ꯀꯩꯗꯧꯔꯒꯦꯅ ꯍꯪꯉꯦ꯫ ꯑꯩꯅ ꯅꯤꯅꯦꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯦ, ꯄꯩꯁꯥ ꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦꯅ ꯑꯩꯅ ꯍꯥꯏ꯫ ꯑꯗꯨꯒꯗꯤ ꯕꯕꯥꯅ ꯊꯤꯅꯨꯡꯒꯩꯗꯒꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨ ꯇꯥꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯆꯠꯈꯤ꯫ ꯃꯌꯥꯝ ꯆꯠꯂꯒ ꯇꯥꯟꯅꯔꯒ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯄꯣꯔꯛꯑꯦ꯫ ꯄꯩꯁꯥꯗꯨꯁꯨ ꯃꯥꯅ ꯂꯧꯔꯝꯃꯦ꯫ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯣꯏ ꯈꯨꯜꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡꯗ ꯁꯤꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯦꯅꯦꯒ ꯑꯩꯒꯁꯦ ꯀꯧꯅꯗꯦ, ꯆꯍꯤ ꯀꯌꯥ, ꯃꯇꯝ ꯀꯌꯥ꯫ ꯑꯗꯨꯒ ꯑꯃꯅ ꯏꯅꯦ ꯑꯍꯜꯗꯣ, ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯇꯣꯝꯕ, ꯃꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯩ꯫ ꯍꯥꯏꯗꯤ ꯅꯦꯅꯦꯗꯣ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯤꯡꯉꯣꯜꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯗꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤꯅ ꯏꯅꯦꯒꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯦꯌꯔ ꯂꯧꯕꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯐꯣꯟ ꯊꯨꯒꯥꯏꯈꯤ, ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯣꯏ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ꯫ ꯑꯁꯦꯡꯕꯃꯛꯀꯤ ꯆꯥꯁꯨ ꯆꯥꯗꯦ, ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ꯫ ꯑꯗꯨꯒꯗꯤ ꯏꯅꯦꯅ ꯑꯩꯈꯣꯏꯗ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯉꯦ, ꯁꯥꯎꯖꯤꯜꯂꯛꯑꯦ, ꯏꯃꯨꯡꯁꯦ ꯏꯔꯥꯡ ꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯆꯟꯅꯨꯄꯤꯅꯤ, ꯑꯁꯣꯏꯕꯁꯤꯡꯁꯦ ꯇꯥꯛꯄꯤꯌꯨ, ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ? ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ, ꯉꯥꯎꯅꯤꯡꯕ, ꯅꯨꯄꯥ ꯀꯣꯏꯅꯤꯡꯕ, ꯂꯥꯡꯅꯤꯡꯕ꯫ ꯑꯗꯨꯕꯨ ꯃꯕꯨꯡ ꯃꯅꯤꯡ ꯈꯜꯂꯒ ꯑꯁꯣꯏꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯦ, ꯑꯩꯉꯣꯟꯗ ꯀꯧꯗꯦ, ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ꯫ ꯑꯩꯒꯤ ꯃꯇꯦꯡ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯄꯥꯡꯕꯤꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩ ꯀꯥꯎꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯕꯨꯡ ꯂꯩꯇꯦ ꯍꯥꯏꯅ ꯑꯣꯏꯅꯖꯕꯅꯤ, ꯈꯟꯗꯣꯛꯄꯁꯨ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯂꯥꯞꯅꯔꯦ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯎꯅꯗ꯭ꯔꯒꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯖꯥꯠꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯨꯛ ꯍꯜꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯕ, ꯈꯪꯕꯤꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯃꯥꯁꯨ ꯕꯕꯥꯅ ꯗꯣꯛꯇꯔ ꯌꯦꯡꯉꯦ, ꯇꯞꯅ ꯇꯞꯅ ꯐꯔꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯅꯥꯎꯅꯨꯄꯤ ꯌꯥꯏꯃ ꯄꯟꯖꯥꯕꯇ ꯅꯔꯁꯤꯡ ꯇꯧꯔꯤ꯫ ꯑꯍꯨꯝꯁꯨꯕꯤ ꯏꯅꯥꯎꯅꯨꯄꯤ 10 ꯊꯥꯒꯗꯧꯔꯤ꯫ ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯑꯦꯛꯖꯥꯝꯒꯤꯗꯃꯛ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯀ꯭ꯂꯥꯁ 9 ꯇꯝꯂꯦ꯫ ꯑꯩꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯆꯍꯤ 3 ꯁꯨꯔꯦ ꯅꯨꯡꯁꯤꯅꯕ꯫ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯃꯤꯁꯛ ꯑꯃ ꯍꯥꯏꯒꯗ꯭ꯔꯥ? ꯍꯧꯖꯤꯛꯐꯥꯎꯕ ꯁꯥꯎꯅꯗꯅ ꯔꯤꯂꯦꯁꯟ ꯊꯝꯖꯔꯤ꯫ ꯃꯍꯥꯛ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯩ, ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯖꯔꯤ꯫ ꯏꯃꯥ ꯕꯕꯥ ꯀꯜꯂꯤꯉꯩ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯥꯎꯅꯗꯅ ꯂꯩꯖꯒꯦ ꯏꯕꯥꯅꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯈꯜꯂꯤ꯫ ꯑꯩꯁꯦ ꯂꯨꯍꯣꯡꯂꯒ ꯃꯅꯦꯝꯅ ꯑꯣꯠꯄꯤꯕ, ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯗꯕ, ꯑꯣꯠꯄꯤꯔꯦ, ꯍꯥꯠꯄꯤꯔꯦ ꯇꯥꯔꯤꯕ ꯄꯥꯎ, ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯈꯜꯂꯁꯨ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯇꯁꯦꯡꯅ ꯀꯤꯖꯩ꯫ ꯑꯗꯨꯒ ꯕꯕꯥꯁꯨ ꯌꯨ ꯌꯥꯝꯅ ꯊꯛꯄꯅꯤꯅ ꯏꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯒꯤ ꯊꯥꯒꯤ ꯄꯩꯁꯥꯅ ꯀꯅꯥꯅ ꯍꯨꯟꯕꯤꯅꯤ? ꯕꯕꯥꯅ ꯌꯨ ꯇꯣꯏꯅ ꯊꯛꯄꯅꯤꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯊꯟꯗ ꯄꯥꯈꯠꯆꯕ ꯐꯥꯎꯏ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ
ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫